Chandel district ke Molnom village manakta cheliba Manipur turel mathakta nauna sagat kiba thong leingakna thingma thamlabasho koki singna thong sabagi thabak leplamdre masing yamlaba state amadi central force fawbu changduna sagat pa thingkraba thong ngasi ayok seraugi khunja singna drone sejinaduna yenglubada koki singna makha tana semgat sagat pa haurambane drone gi matengna mafam aduda thabak suba senmi sing aduna lainaba tinna kuppa khola amasunaw na saduna thamlaga ising mathagta thabak suba yanaba una kharai saraga thabak suba thengnake adubu handaki ichawda chen thakiba makhong amadi ngasi shu ising chawbuna maram oiraga semgat pangamdre panbe abadi kuki singna more amadi chochanpur samnana banauna sariba thong asi saba yaroi haiduna Chandel district ki DC na chahi asige March kunga thoida order thokibane Hairibo order asigi matung inna Kakching District Police, Chandel District Police amadi Central Force singna tongan ba matamda kayara khanna changduna thabak lepna ba khanghan khiba leikrabane. Security Force sing aduna lakpa matamda kuki singna thabak lep lagani haibadagi Security Force na hankraba matungda thong sabagi thabak sing asi fawba makha na chatharakibane. Nakalamaromda kuntraga taret suba sam rifles na ngak seliba mafam masida Koki sing na lainga ki athing balay na layna thong sajilakpa sinamaram oiraga Kakching District ke manung chanba serawamadi sugnuda pamdaba thaudok sing thoklakpa yabage chingnaba laibadagi CRPC ki 144 chalaiduna miyam punba mi sokpa yaba pot puba amadi ayaba yaudana drone paibasu thingjinkhre